Hai kai haidok loraga Rohitu ikai jarakla male. Phone paidaba makhut namaduna machina phat khumki. Khazai ani dusu khara ngang tak tawba horakle. Rohitu machin ban mansliba makhutu tamna mulok thoklaga. Kainoi. Aina habidi ko. Aduda yumduda lehoba mi mayamdo loina miss tawe haba. Nokningdana nokpani magidu abethoina chungnadana ba haiduna. Abethoi su nokmi tawna. Kanjare. Ai miss tawe na adum kok haibe yabado. Wahamuk thaidokbiga taweba masaksiga. Hoini aduma hairasu kaisu kaiba nate. Ado yamna miss tawbudi nateda. Kitang khang miss tawbani. Adu nangdi miss tawdra. Nasado kainoma iwarwat pagi type daga tawdra ba. Abethoi machin balda akhaba minoga manoklaga. Aidi kaidobagi nang miss tawdeba. Nang chakhibado aidi wai tin sang. Yumsida aibu disturb tawbinaba inoi tawbinaba miss leje. Adagi aisi solandre. Kanungayam ningo nang leitabasi. Rohitu khonjal khara wangkhatna. Sort of. Nang na miss tawe habase aidi ngasai na khangkrabani bema jintibi. Oidaba ngangbadi fazana heirenina. Kamaina khangiba nangge. Ai miss tawbagi natro. Nang na yumdagi thawaina airport ta na ai danarabiga toido. Adu kaphubudana. Abethoi di sengna airport ki matangdu suni ningsingludrabani. Rohitna mungna hongnana haudorakba aduda masadu ikai nungsiyanabani. Latli tawna hanglaklami abethoina. Kainu nang haidubo. Ai kan khongjada jor kaidi airport. Nangna ido airport phawba tanarakba natrona. Tanade chalo. Ngasi numit amagi yumdagi mapal phawthokjade. Aina nang tanaraga aingonda kai kanadoino. Rohitu noklaga. Adudani aina nangse chintibi nairakdoise. Nangna itanarakwado ai loi ujahawe khangba. Adu aise nangna chatpaduda inarena khalasini. Aina nangina tungdo inaraga kaidorageba. Aina nangonda chakhinona khamasu nangge dum chakhidoi leradudi. Aini airport la asu lautrasu kemta hongba leiti. Rohitu noklaklami. Karimna na nokpanate yamna khajajana nokpani. Abethoi sau tawna. Kaigina nang noido yam nokningbraba nang. Aina hairise phagi gi type daga khali. Yam thina serious ni ko aina hairi myam sa. Rohitu nokna khumlaklami. Nangdo kidoi. Asingbagi yam nungsi adumai dawbodo. Abethoi di Rohit ki wahaidoda khajaida bangbang sagrapa horakle. Makhuna madona magi makhajai ani du sensinduna makhuna thami. Aduga khonjal pikna hairaklami. Rohit aingona laknarakano. Rohit khonjal khara tapthana hairaklami. Laknaba nadi yam serious tanani aina hairise. Yam kidoi nangina tawda. Aigi midani sina thawai tani ingma phawi. Nangi sok tawba matawda. Abethoi ngahak mina laiki. Adugi matung magi makhajai thamlamba makhutna amaduna study table da thamlaga isolang laptong hairoklami. Yarase sigwasi dosi. Adu nangsu aduda fazana nanghaina leyo. Nupi hotabi masamata fajabi nangda janabi mayam makoiro aduda leiraga. Rohitu karisuna chungdana. Hoi adugi budi kemta warnuda. College kave khawbaga ai nupi mayam koiradabani. Abethoi phagi dagi isum haigalagle. Rohit bu hatokningba haibadu hek yaurabanima. Yare taningde tumilero na. Ai kol thami. Asi haiduna nakongdagi phone du lokthoki hek tawbaga Rohina somna kaldagi hairaklibadu Abethoi na nasol pikna tahawi. Rohit itap-tapna. Ai halakpa ngairamo Abethoi. Asi tamakhairam laga Rohit na oina call du kakre. Abethoi su nakongdagi phone du tamna lauthoklaga makhut ani changna screen adoda tingak yengduna lehawi. Numitagi nungdang magtadani. Lalai madu magi part-time job ki thabak loiraduna mana leiriba rent tu tamna halakle. Magi room gi thongdu hangduna changi hek tawbaga karigumba ama khangning ningsinglakbagom mamai hut leiduna natan gi room adu de yenglui. Hojiksu solonduna lerami. Lalaima yamna bit leidana mamai dom leslaklaga magi room gi thongdu hanglaga manungda changlakle. Bedroom da dress change tawna lalaima masadu kainoma tawraklami. Yamna tanthaba hainingdaba amadi chaning thaningbu phawdaba ama kanna tawraklami.
lalai madu dress sense tawbu loraduna phamung machiduda phami aduga masagi laibakta makhuna thamduna masagi asabagi inhildo onnaba honai yam kana saba natragasu normal temperature dagi khara hele habadi masana khangjai ngasai ice cream yam chasankri wabana sulure toise chakamdu thong tongmadabani wadu haina mana thabak chapeda setluba dressing adu fajana thupchilaga phamungdagi hogaduna magi cupboard adomda laklaga cupboard manungda dress lapchinkre aduga amuk phamung manakta lagle phamung machiduda famduna bedside table duda leiriba ising bottle adu lamduna lawi aduga yaw mari manga gudgu thakchilaba matong phamungda makhong yanthaduna hipthare masaga kharaga wabaga masadu kharaga sagatbaga animuk pasinakre khuyada leiriba blanket tu makhongna lamduna lawi aduga thabang oba phabu suptuna tumba themna bohotnei adubu tumthabadi sungya yadre tasengna kanagumba amaga nakna loinarambadagi mangondagi lapthokhibagi ihang hangba yamna empty oiba feelings adu fawba haurakle lalaima sorama sangno hondoklaga magi mon manaktagi sling bag adu lawi aduga bag tu hangduna magi phone du lakthoklaga kari no amuk namduna leikre ahing phana thengla phawba tumthaba yade kona thangda pungani tarakpa duwaida khazik tumthaba haukre mathang numit ke ayukni lalai madu masai tan thana mami tamna panglaklami naget akoibadu mamit uirum tauna seconds khara mangaklai leiduna yenglamlaga khuning namam pakta sauduna tamna hogatli aduga phamung kangtholdoda ngathaduna phami makhudiyetuna masagi marai baktoda thamduna yengbadadi masadu sabagi inil khara lerami lalaima ngahaka sum leramlaba matung tamna phamungdagi makhong thangthaduna washroom lomdoina changki lalai madu beseno mangda lepi mingselda tariba masagi saktam maduda mikop khara munni yenglamba matung sorama tapna hondoi tasengnama natanbu miss tawrakle mitmangda natanbu lehanimu phawrakle wakhal amada mangna lalai masu brush tawthokpa loiraga mamai taduna magi bedroom da amuk changlaklami magi room gi thong adu khazi hangdoi fresh air changna bahaiduna matomta leibaga oire masadusu ngamdabaga oire lalai madu ayuki breakfast samadi nungthilgi lunch su chadre ising kharaga bread machet amaga chaduna tokre adogi matong masadu inam namsinbagum tawbadoda phamungda muka khatuna tumba themkre lalai masu tumlubagi mikop khara thoklakpa matang adudani nungdang wairamgi pung 6 muktarakpa matam aduaidani lalai magi bedside table dugi nakal waida kariguma potsakama leimaida khangta tarakpagum pudrup lawu makhol ama tabaduda lalai ma mamit khangsing singkre aphinga phayoina pakhatna fukhogatli aduga phamung mai jabuktuda famduna makhol tarakliba domda yengthoraklami hojikti ure natana leimaida uprang uppaga taribadu mamaidu isu sugatna makhut anina leimaida sauduna tamna hogatli luuri lalai madu atay atopa kana oiramgadra huranbu oiramgadra haina pakhatpani adubu natan oiramba aduda mama sadu khara chaning tabugum tawraklami makhudi etuna thabakta thamlaga mamitam no isinduna sorama sangno hondoi lalai madu mamito muktapna pangi aduga natana leimaidagi hogatuna masa khaji kolap tawna magi khungraudu khuru mapada makhuna kanthokduna leiribadu munni yengi natansu magi khungraudu kanthokpuloraduna masado amuk chaptingna lepi aduga lalai mada masa pulaba mon sili lalai mana mangonda munni yengduna leramba doda natandu nongmi tawraklami kaine bema aisi yengi kai penbaga naidrabo nangna dumaina munni yengakpodo wakhal gase jaja khange toy ase hairamlaga natan nokmi tawna mamaido amuk khotlei thoki aduga lalai magi room du sinba thungna mangaklei leiduni yengi lalai masu itan thaba maongda khonjali sisina tamna hairaklami sida kaidau balaino natandu lalai mada fat on sili aduga pisum suklap tawna yengi phamungda masai sonsona blanket amana masa sinba thungna yumsindona famlibi nupi aduda natandu lalai magi manakta prop changsilakduna phamung machiduda git phamthai munna yengi lalai mada hanaga manadaba
ipom pom masaktuda mikup khara muneng lamlaga Natan magi makhut yetu tamna thangatuna lalai magi laibakta makhutu thami lalai masungak chanana Natan de yengi yamna ka hena sabana dragasu normal temperature dagi ka hena wangkhre Natan du lalai magi mid ani doda direct atamna na yenglaga tamna kawraklami lalai ma magi laibakta thamliba Natan gi makhutu fatkan thoktuna kaino nangna migi room da lakpiraga afawsam saise chalo yening de amta Natan da miku khara lalai ma de yenglamlaga mamai du tamna thongnaw lomda onthokduni yenglaklami namitu chingya ani gi karakta changkhre masak uge phangdre adobo korau hanba magi mangalde khazik lehauri tanja kaiba electricity department ni ngasai nungthil dalak aduwai dagini haujuk phawba mai lakdrebasi khara mamli tarakpa aduda mai amuk thangatrabadi iyamak yararoi khanduna Natan du lalai mada tamna leisilaktuna hairaklami nangi flashlight kumba ko amthi leitro pumamamani ngagleradi lalai ma handakti masada subliba blanket du khara khazik haidoktuna isulang laphangaklami nangai gi room sida kaido bulai no haibani nasagi mphamna chakrai se nang namai de kai khangdrabrona aina dawrise nangi wakhalduda kaido mangi jagat ne yamngang lerano flashlight leradi khara tuna fatpuro lalai madu adumak isaulang laptauna ai kitchen da lehobani changaga thirucho nang yeningdabana narabani wado haina lalai ma sugalaptauna mamaiduna kalamada leithoki mapal thongda asabugi sakta mudlabasu thamoinungdadi penjabagi minok nokle magi mamangda amuktang lepirabadi khana ngaisaba mitsaktuna mitmangmaktada lebleba sida harauroi kana suleiti Natan su walang amata hiramda phamungduda phamlambadagi fukhagatuna roomdudagi thokre mina chani muki matung Natan do amuk lalai mana leiriba bedroom aduda changlaklami thong he kansilakbaga Natan amakhutta pariba flashlight adu fathali aduga lalai magi mamai mapa chapchana thanjilai lalai masu makhut ani changna mamai do khanjilaga sok tawraklami angau baisini miga mamai sida kaina habni nang kaido nang heklakpadagine ai khokchik bugul henjilabani Natan su flashlight tu lalai magi mamai mapada thanjinna lalai magi manakta changlaktuna phamung machiduda amuk phami aduga flashlight tu fatmuthatlaga handakti yamna serious oiba yamna caring oiba khonjelda tamna hairaklami lalai ma nang asengbagi kaidorage haro lalai ma kari sukamlakti handakti khuru aniduda mamaidu nonthaduna laikhre Natan amukasu nangbu ayuki chak charbo kitchen de lehoriba phibam dudadi nang chamde charum khidai mandi lalai ma mamaidu upsina khumlaklami ai chare Natan sorama sangnu handoklaga lalai ma da yamna hiningdani yengi agulo sana kai no chabe aba khara charuslaw dalle ai yam ware sor phawba hondong ningdrakansida ngarang nungdangdagi ngasi numit chupa ama chara henba haibasi araiba thabak nati masa phana ngamdaba oiragasu lalai ma chaklambagi mathakta energy mata yaudabagi masadu chokthabada loire lalai ma du ike sinana dalleba ai sida sumlai ge habani lao da sana dalle Natan handakti kari sukamlakti lalai mana mama upsinduna leiribadu mikup khara inglamlaga sorma sangnu hondoi aduga masu khuruna mana mampakta thamlaga phamungda khazika khatli aduga lalai magi masada konchiliba blanket tu lauthokduna khutlai thuna lalai mabu phaibamna na pamkhre Natana lalai mama khongdu phring kauraga kaino toridubo thado habani angauba thado habani Natan su phamung machida leiriba flashlight tuda mangna ingi tawduna flashlight tu pairo Ivani kitchen da changaga kai no khara charduni lalai ma mami ka tu lakthoklaga Natan de yengduna kaino nang taisibo nangbu wabana sorphaw hanba ngamdra hakidaine adugini aina nang pamaga kitchen da budoisi nakhongna chatrabani na nang suwadredana Natan su phamung dudagi hawate lalai mabu pamduna phamungduda asum phamduna lei lalai madi ngasigi Natan gi matawsida pungak hengakre
ꯊꯥꯖꯗꯕꯅꯤ ꯅꯇꯥꯟꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯦꯌꯔꯤꯡ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯒꯠꯅꯕ ꯄ꯭ꯔꯦꯡꯛꯇ ꯇꯧꯗꯨꯅꯇ ꯂꯩꯕ ꯅꯇꯥꯟꯗꯨꯔ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯤ ꯂꯥꯂꯩꯃ ꯃꯃꯤꯠꯇꯨꯅ ꯅꯇꯥꯟꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯅꯇꯥꯟꯒꯤ ꯃꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯁꯦ ꯑꯁꯦꯡꯕ ꯅꯇꯥꯟꯂꯣ ꯌꯥꯝ ꯊꯥꯖꯗꯦ ꯅꯇꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯅꯇꯥꯟꯁꯦ ꯑꯁꯦꯡꯕ ꯅꯇꯥꯟꯅꯤ ꯃꯪꯁꯨ ꯅꯠꯇꯦ ꯋꯥꯈꯜꯁꯨ ꯅꯠꯇꯦ ꯔꯤꯌꯦꯜ ꯂꯥꯏꯐꯅꯤ ꯁꯅꯥ ꯂꯥꯂꯩꯃ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯊꯥꯡꯊꯩ ꯑꯗꯨꯒ ꯁꯨꯒꯠꯂꯞ ꯇꯧꯅ ꯑꯩꯁꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯅꯇꯥꯟ ꯁꯦꯀꯦꯟꯁ ꯈꯔ ꯂꯥꯂꯩꯃꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯂꯥꯂꯩꯃꯕꯨ ꯇꯞꯅ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯊꯝꯃꯤ ꯉꯁꯤꯗꯤ ꯂꯥꯂꯩꯃꯗ ꯑꯦꯅꯣꯏ ꯇꯧꯅꯤꯡꯕ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯕꯒꯤ ꯕꯤꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯇꯥꯟ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯃꯨꯡ ꯃꯆꯤꯗꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯄꯥꯏꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯔꯞ ꯊꯣꯛꯈꯤ ꯂꯥꯂꯩꯃꯁꯨ ꯉꯛꯆꯥꯅꯅ ꯌꯦꯡꯍꯧꯔꯤ ꯅꯇꯥꯟꯅ ꯊꯣꯛꯈꯤꯕꯗꯨ ꯅꯇꯥꯟꯅ ꯕꯦꯠꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯥꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯠ ꯂꯥꯛꯑꯣ ꯂꯥꯂꯩꯃ 2 minutes ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯤꯆꯟ ꯆꯪꯉꯛꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯂꯥꯂꯩꯃꯁꯨ ꯄꯩꯔꯞꯅ ꯅꯇꯥꯟꯗ ꯌꯦꯡꯅ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯊꯩ ꯑꯗꯨꯒ ꯀꯥꯡꯈꯥꯗꯒꯤ ꯆꯄꯜꯗꯨ ꯇꯣꯡꯗꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯀꯦꯟꯗꯜ ꯑꯅꯤ ꯊꯥꯟꯒꯠꯂꯤ ꯀꯤꯆꯟꯗꯨꯗ ꯂꯥꯂꯩꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯤꯌꯔ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯥꯡꯗꯅ ꯀꯥ ꯍꯦꯟꯅ ꯄꯥꯛꯇꯕ ꯎꯅ ꯁꯥꯕ ꯃꯈꯣꯡ ꯅꯦꯝꯕ ꯇꯦꯕꯜ ꯑꯃ ꯊꯥꯔꯤ ꯅꯇꯥꯟꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯒ꯭ꯌꯥꯁꯀꯤ ꯁ꯭ꯇꯣꯞꯇ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯔꯤꯖ ꯀꯟꯅ ꯁꯦꯝꯂꯤ ꯂꯥꯂꯩꯃꯒꯤꯗꯃꯛ ꯂꯥꯂꯩꯃꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯦꯕꯜꯗ ꯁꯧꯔꯒ ꯆꯨꯕꯥꯃꯦꯠꯇꯨꯅ ꯌꯦꯡꯉꯤ ꯅꯇꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯅꯇꯥꯟꯅ ꯃꯉꯣꯟꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯅ ꯂꯥꯂꯩꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯈꯪꯗꯕꯅꯤ ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯄꯣꯔꯤꯖꯇꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯅꯇꯥꯟꯅ ꯄꯣꯔꯤꯖ ꯑꯗꯨ ꯃꯁꯥ ꯅꯥꯟꯅ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯂꯒ ꯂꯥꯂꯩꯃꯒꯤ ꯃꯃꯥꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯂꯩꯃꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯤꯌꯔ ꯑꯃ ꯂꯧꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯥꯂꯩꯃꯅ ꯄꯣꯔꯤꯖ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯂꯩꯃ ꯄꯣꯔꯤꯖꯇꯨ ꯆꯥꯅ ꯅꯇꯥꯟꯗꯗꯤ ꯌꯦꯡꯗꯕꯤ ꯍꯪꯂꯛꯂꯝꯃꯤ ꯅꯪꯗꯤ ꯀꯩꯝ ꯆꯥꯔꯣꯏ ꯍꯥꯏꯔꯣ ꯅꯇꯥꯟ ꯃꯈꯨꯠ ꯑꯅꯤꯅ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯀ꯭ꯔꯣꯁ ꯇꯧꯅꯗꯨꯅ ꯄꯨꯜꯂꯤ ꯑꯗꯨꯒ ꯏꯇꯞꯇꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕ ꯈꯣꯟꯗꯣꯛꯇ ꯆꯩꯔꯛꯏ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯗꯤ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯒ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯣꯅ ꯂꯥꯂꯩꯃ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯄꯣꯔꯤꯖꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯤ ꯅꯇꯥꯟꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯅꯠꯇꯕꯗꯧꯅ ꯊꯋꯥꯁꯥꯗ ꯂꯩ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯥꯂꯩꯃꯒꯤ ꯕꯦꯠꯔꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ ꯂꯥꯂꯩꯃꯗꯤ ꯃꯁꯥꯗꯨ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯕꯒꯨꯝ ꯇꯧꯔꯦ ꯆꯈꯥꯎꯗ ꯀꯔꯤꯅꯣꯈꯔ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯑꯣꯡ ꯃꯥꯟꯗ ꯅꯇꯥꯟꯁꯤ ꯆꯥꯛ ꯊꯣꯡꯕ ꯑꯆꯥ ꯑꯊꯛ ꯁꯦꯝꯕꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯗꯥ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯅ ꯁꯦꯝꯕ ꯄꯣꯔꯤꯖꯇꯨ ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯏ ꯂꯥꯂꯩꯃꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯥꯡꯊꯣꯜꯗꯨꯗ ꯉꯥꯎꯕꯣꯏ ꯀꯩꯑꯣꯏ ꯇꯧꯅ ꯐꯝꯂꯒ ꯂꯩ ꯅꯇꯥꯟꯗꯨ ꯂꯥꯂꯩꯃꯒꯤ ꯃꯇꯨꯡ ꯃꯣꯜꯂꯤ ꯏꯟꯅꯔꯛꯄꯅꯤ ꯂꯥꯂꯩꯃꯅ ꯐꯃꯨꯡ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯕꯦꯠꯁꯥꯏꯠ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯕꯦꯠꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯃꯤ ꯂꯥꯂꯩꯃꯁꯨ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯅꯥꯛ ꯌꯦꯠꯇꯨ ꯃꯈꯨꯠꯅ ꯀꯣꯏꯃꯥ ꯃꯥꯔꯒ ꯌꯦꯡꯉꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯂꯥꯂꯩꯃꯗꯨ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯂꯥꯂꯩꯃꯅ ꯕꯦꯠꯁꯥꯏꯠ ꯇꯦꯕꯜ ꯑꯗꯣꯝꯗ ꯐꯠꯌꯦꯡꯂꯛꯄꯗ ꯎꯔꯦ ꯅꯇꯥꯟꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯅꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯂꯩꯃꯗꯨ ꯃꯤꯍꯨꯜ ꯍꯥꯏꯒꯠꯈ꯭ꯔꯦ ꯂꯣꯛ ꯄꯥꯁꯋꯥꯔꯗ ꯑꯃꯠꯇ ꯊꯝꯗꯕꯅꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯂꯩꯃ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯃꯣꯟ ꯑꯃ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯧꯏ ꯑꯗꯨꯒ ꯁꯥꯎꯅ ꯅꯇꯥꯟꯒꯤ ꯃꯃꯥꯏꯗ ꯊꯣꯝꯃꯤ ꯃꯣꯟꯗꯨꯅ ꯃꯃꯥꯏꯗ ꯄꯥꯜꯂꯤꯕꯗꯨ ꯅꯥꯆꯨꯡꯗꯦ ꯅꯣꯛꯃꯤ ꯇꯧꯅ ꯃꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯁꯧ ꯂꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯐꯣꯟꯗꯨ ꯀꯗꯩꯅꯣ ꯁꯠ ꯄꯤꯔꯛꯑꯣ ꯑꯝꯇ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯪꯉꯣꯟꯗ ꯁꯦꯞ ꯇꯧꯕꯤꯒꯦ ꯇꯧꯕꯅꯤ ꯏꯕꯥꯅꯤꯁꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯤꯅꯔꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯗꯦ ꯃꯤ ꯃꯃꯥꯡꯗ ꯅꯝꯕꯔ ꯂꯩꯅꯗꯦ ꯀ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯊꯤ ꯏꯀꯥꯏꯌꯦꯕ ꯂꯥꯂꯩꯃ ꯁꯧ ꯇꯧꯅ ꯀꯩꯗꯧꯕꯩ ꯁꯦꯞ ꯇꯧꯗꯣꯏꯅꯣ ꯏꯕꯥꯅꯤ ꯀꯣꯂꯦꯖꯇꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯒꯤ ꯔꯨꯝꯗꯁꯨ ꯊꯪꯅꯅ ꯂꯩꯔꯁꯤꯗꯤ ꯑꯗꯨꯏꯁꯨ ꯀꯩꯒꯨꯝꯕ ꯑꯊꯨꯕ ꯄꯥꯎ ꯍꯥꯏꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯛꯑꯗꯤ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯥꯎ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯀꯣꯜ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯈꯪꯉꯕ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨ ꯐꯤꯠ ꯄꯩꯊꯣꯛꯂꯝꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯇꯥꯅ ꯃꯥꯒꯤ ꯅꯝꯕꯔ ꯁꯦꯚ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯇꯦ꯫ ꯅꯇꯥꯟꯁꯨ ꯅꯣꯛꯃꯤ ꯂꯥꯂꯩꯃꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯂꯩꯃꯒꯤ ꯐꯣꯟ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ꯫ ꯐꯣꯟꯗꯤ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯣꯜꯗꯤ ꯇꯧꯔꯣ, ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝ ꯑꯗꯒꯤ ꯑꯔꯖꯦꯟ ꯑꯣꯏꯕ ꯃꯇꯝꯗ I will be there for you. ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯥꯂꯩꯃꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯥꯂꯩꯃꯒꯤ ꯅꯥꯀꯜ ꯑꯣꯏꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯤ, ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ꯫ ꯅꯇꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯥꯂꯩꯃꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯂꯥꯂꯩꯃ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯁꯨꯛꯂꯞ ꯌꯦꯡꯉꯤ꯫ ꯅꯇꯥꯟ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯂꯥꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯁꯤꯜꯂꯤꯕ ꯃꯁꯝ ꯈꯔꯗꯨ ꯇꯞꯅ ꯈꯣꯝꯒꯠꯄꯤꯔꯒ ꯅꯥꯄꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯨꯗ ꯅꯥꯏꯠ ꯁꯅꯥ, ꯁ꯭ꯂꯤꯞ ꯋꯦꯜ, ꯅꯁꯥꯗꯨꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯔꯣꯀꯣ꯫